Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahanbida marfuda headline. Indo-Myanmar Ngamkheigi demographic data Ningthina Louba Mathou tai haina Union Home Minister Amit Shah na phongdokre. Khul ngakpasing leiramdrabadi state forcing khudong thiba kaya mayoknaramba yai haina kokomi women's wing na phongdokre. Imphal Guwahati flight mamal lupa lising amada lepinaba KKL na korta wakatkre. Pau sandona pizari. Indo-Myanmar Ngamkheigi demographic data Ningthina Louba Mathou tai haina Union Home Minister Amit Shah na phongdokre. Indo-Myanmar Ngamkheigi sambal Ningthina khabagi thabak chathabada khudong chanaba Manipur, Nagaland amadi Mizoram yauna Indo-Myanmar Ngamkheigi demographic data Ningthina Louba darkar oi haina Union Home Minister Amit Shah na phongdokre. Agartala da pangthokiba NEC gi 102 shuba plenary session gi saruk ama oina pangthokiba Shillong da best of North Eastern Space Application Center Society gi 32 shuba mifamda Union Home Minister Amit Shah na mathaki wafam asi pongdokibani. Home Minister na chair loduna pangthokiba mifam aduda mahakna makhata na hai awang nongpok lamdamda leriba mineral oil amasung coal reserve singi pakthok chokthokpa mapping amatoba mathoktai masina maikai asomda sel thungi oiba kanaba kaya phanghanigani maram asina Nasok Society na space science sizinaduna lamdam asomgi forest area development da miyeng thambachangi masigi damak hana leramba map singa hauziki map singa changdamnaba mathoktai Amit Shah na hai Nasok na awang nongpok lamdamda makhoigi thabak thoram singi miyeng hena pakthok chawthokpa mityeng thambagi mathau tari haina phongdoladuna masiga mari lenena maikai asomgi state lengak singna thorang sing lokakadabani haiki khul ngakpasing leiramdrabadi state forcing khudong thiba kaya mayoknaramba yai haina kokomi women's wing na phongdokre mamang chahigi me ahomdagi state asida thokliba lan asida khul ngakpasing leiramdrabadi state forcing khudong thiba kaya mayoknaramba yai khul ngakpa ichasingna mareibak mapurup kidamakta mangda chongthoktuna miyamgi punsi kalakhibani haina kokomi women wing gi convener Y lairikna phongdokre khul ngakpa phaba yaroi fazin kibasing atuba matamda thadokadabani haina demand tawduna wahengbam lekai lairembi development mera paibi association na sinduna ngarang wahengbam lekai yumjau lairembi community hall mamangda phamkiba wakhat mi phamda saruk yakhiba kokomi women wing gi convener Y lairik na makhatana hai Thobal district ta mara laitaba naha oiriba khul ngakpa icha ama thawai mangan kiba asida generiba police commando sing thabaktagi dismiss tawduna action lakhukadabani masida natana fazin kiba khulngak pataru condition amata yaudana hayeng phawgi manungda thadokadabani natrabadi mama singna akanba khongjang kaya changsilagani makhata na khulngak pa icha singda soklabadi kuki singna hatpa khaktanatana state police commando singna su nongmaina kaptuna hatpire haina ima singna khongjang changsilagani haiki ngarangi wakat mifam aduda khulngak pa phabi yaroi police commando sing maitei Thona utkanu khulngak bahatpa commando chairak pigadabani upspa 1958 lauthokadabani maritei hatpada thona phabagi mahut narco terrorist singda na thona utkadabani fazin kiba khulngak pasing khudakta thadokadabani haiba kholaksing lauki amaromda kuki narco terrorist singna maitei da tamnana chatharaliba lan asi thingnaba lengakna tolop piduna leiriba security force na Mathou Ningthina tawramlabadi khulngak pasing thorak lamoi haina khurai maikei maira paibi singi maikedi phongdorakli Imphal Guwahati gi flight mamal lupa lising amada lepinaba KKL na high court ta PIL thakre Imphal to Aizawl gi flight ticket lupa chatret khakta piraga Manipur gi tampakta leiriba miyoi lakh 15 gi di akhanaba flight ki mamal piroi dabagi maram leidura Imphal to Guwahati phawgi flight ki mamal lupa lising amada lepinaba kanglepa kanbal lupna mapung phaba report ama lokhatpaga loinana Manipur High Court ta PIL ama thakre haina kanglepa kanbal lup KKL gi maiketegi phongdokre Wafam asingarang Manipur Press Club ki thangjingol pangthokpa pawgi mifam amada KKL gi Secretary General Ngamkheigi luwang na pawmi singda phongdokladuna hai lamdam asida thokliba irang asina National Highway singda chathok chasin tawbada khudong chadaba miyamgi damak mapung phaba security pibinaba April thada mari leinaba singda memorandum ama KKL gi maikedigi pisin khiba laikre loinena mari leinaba Central gi Civil Aviation PMO amadi Home Ministers na chingbada che thaduna mapung phaba security pibinaba amadi akhanaba flight ki mamal ama lepinaba haizakiba laikre haina phangnoki
Mahakna makhatana hai KKL na thakiba wakat adugi positive response oina Manipur lengangna DGP da khangan kibadi National Highway sing asida mapung phaba order ama thoki. Adubo order adu thabak oina pangthokpa lekhidri. KKL na Manipur Women Commission da miyamgi hakkidamak wakat luba matamda Commission gi maikhetigi mari lenaba authority da wakat naba khanghalaki. Loinana hearing ama tachathadana case adu dispose tawki. Haina penda bafongdoki. Mahana makataraduna Manipur gi tampakta leriba mioi lak taramanga asigi khanduna Manipur High Court ta achumba wail chatharakani haibagi thazaba lei haina su fongdoki. Terror outfitna Siliguri corridor da attack chathanaba thorang taram lei. Awang Nopok State Singa Atay Lebak Asigi Mafam Singa Paunabagi Maru Oiba Mafam Ama Oriba Siliguri corridor da All Qaeda da affiliate Toriba Ansarullah Wangla Team AVT na attack Chathanaba Thorang Torapadigi Assam Meghalaya Amasung Tripura Yauna Awang Nopok State Singi Authority Singna Akan Baching Thorang Sing Lokakray attack Chathanaba Thorang Toramba Van Terror Group AVT gi member Nipan Assam Police na Fagat Pangamkray Assam amasung West Bengal ge apunba Special Task Force na chathaba operation da December 19 da mioi ani West Bengal ge Murshidabad district gi phabangam khibani West Bengal Special Task Force ge Inspector General Gaurav Sharma na permission na phongdokibada recruit local youth sing da communal amadi economic da sohanaba sleeper cell na thorang tawbani Naha sing recruit tawbagi thabak asi Farha Israt Koba mioi amagi makhada chathabani Mioi asi Bangladesh amasung India animakta operate tawri haiki. ADGP South Bengal Surparitan Sarkarna terror outfit asina Siliguri corridor de attack tongnaba thorang tawbani haiba khangbangamle haiki. Mioi Nipan ani asigi manungda West Bengal gi Murshidabad district tagi phabangam kiba mioi ani adu Minarul Sheikh chahi nifunipan amadi MD Awas Ali chahi kunmapan kawi. Ali hariba mioi asi kidnapping amadi sexual assault ki thabaksing da chenaba mioi ni haiba khangle. Mawandagi mobile phone kaya documents sing amadi tarataruk GB pen drive singa phagat pangamle hari. Makhoibu wahang pawang tawbagi akanba thabak chathari hari. Drug puthok pusin tawbagi damak fagal urabi Sofia laikai miyamga wakhal taminakre. Drug puthok pusin tawba amadi lalon baga mari lenana lamdam sigi lal holup ama oiriba RPF ki lanmi sanglup People's Liberation Army PLA na haukiba December 18 da faraga warak watem khibi khumidok masajid maning lekaidagi Sofia apokpa lekhidraba ningthem asi amuk hanna asigumba thabak tawdanaba lekai miyamda local organization ama oiriba Social Islamic Development Organization na akan bawafam thamkre Hairiba nupi asigi imung manungi miyo shingalona na organization asina ngarang kokatuna asigumba khunai miyamgi mayokta leiba thabak amata matung tarakpada tawbe yaroi haina khanghanki masimaknasu asigumba thabak makhatana tawjaroi haina achepa thajaba pikhi hari karigumba mahakna makhatana drug mari lenaba aranba khunai mangnaba thabak tawramlabadi miyam amasung organization asina piba makhal khudingmaki chairak masana yana lawjagani hainasu wakhal taminaki hari PLA na drug ki mayukta changsilak leba khungjangbo organization asina thagat pa phongdorakli security force na khulai kaya fagat khrei state asigi ching amasung tamda thibo humbagi thabak chathabada security force na Bisnupur district ki Menjang village amadi Watha lambi area da leriba chingsang pareng dagi khuchu khulai kaya fagat khrei hari Fagalaba khulaishing adudi 51 mortar ama magazine galonana 7.62 SLR rifle ama magazine yaudaba modified sniper ama 7.62 rifle ama modified grenade launcher ama single variant gun ani kg taret lumba IED mari detonator yaudaba 36 hand grenade ahum misfire 51 mortar bomb ama 7.62 rifle gi maru ani single barrel gi maru ani 51 mortar case ani anti-rout cell mapan wireless handset ama bulletproof jacket ama camouflage jacket ama camouflage jungle boot ama amadi BP iron plate ama yauri hari mahairoi ahum khalaklei Ramkrishna Mission Vidyapit Narendrapur lising ani kunmanga session gi class 5 tamnabagi damak yamna proud oiba entrance test ta khuraida leiba young learners home dagi mahiroi ahum khalaklei mahiroi ahum bu opagi thoram ama khuraida leiba home asida pangthokre
Thauram aduda Homgi in charge Ahantem Sila Yauna Mahiroising Ojasing Amadi Guardiansing Susaru Yaki. Khalaba Mahiroising Adudi Lifam Sifai Kuno Lekadigi Yankom Dev Shangi Machanupa Regan Yankom Sagolban Nepram Mezor Lekadigi Tingbaizam Nares Kumargi Machanupa Gordon Tingbaizam Amadi Konta Ahalu Maka Lekadigi Hai Suras Sarmagi Machanupa Sohan Sarmani Lupa Lak Mangagi demand Toduna bomb Tamjilam Lay Ngarang ayopong mga rom taba matamda masak khangdabasing na Singzamay Police Station gi manung channa Mongshangai Makhale kadalaiba 109 Suba CRPF camp ga hek thangnaba makha thangba saruk langthabal left awangi machinda leba Vikun roofing gi geta hand grenade ama thamlamle hari Thogdog adugi matangda Vikun roofing gi staff singna pauchi asida phongdorakpagi matung innadi Ngarang ayuk mahushagum get hangluba matamta bom ama leram bathengna kibani Kudakta Singzamay Police ta pau piduna piri matungda Arobida marueba pau amuka hana bizari Indo-Myanmar Ngamkheigi demographic data Ningthina Louba Mathou tai haina Union Home Minister Amit Shah na phongdokhrei Khulngakpasing leramdrabadi state forcing khudong thiba kaya mayok naramba yai haina kokami women's wing na phongdorakli Infal Guwahati flight mamal lupa lising amadale pinaba KKL na korta wakat kray. Matang asida loyalam E-PAO na namitangi pau pibil lezari tabiri bakudi mapu amuka hana kurumjari.